ꯅ꯭ꯌꯨꯇꯟꯁꯨ ꯁꯅꯤ ꯂꯩꯇꯕ ꯇꯥꯂꯛ ꯌꯦꯡꯂꯒ ꯒꯥꯔꯤꯗꯣ ꯈꯥꯝꯃꯤ. ꯁꯅꯤꯅ ꯀꯔꯤꯒꯨꯝꯕ ꯊꯦꯡꯅꯔꯕꯗꯤ ꯈꯨꯠ ꯊꯣꯛꯅꯔꯅꯤ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯑꯗꯨꯃꯛ ꯈꯪꯉꯤ. ꯃꯥꯕꯨ ꯑꯃꯨꯛ ꯃꯌꯨꯝ ꯇꯝꯅ ꯊꯤꯜꯍꯜꯂꯛꯂꯤ. ꯅ꯭ꯌꯨꯇꯟꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗꯣ ꯁꯅꯥꯍꯜ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤ. ꯅꯨꯄꯤꯗꯣ ꯑꯆꯝꯕ ꯃꯤꯁꯨ ꯃꯥꯟꯗꯦ. ꯃꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯅꯤꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄꯅꯤ. ꯅ꯭ꯌꯨꯇꯟ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯆꯪꯕ ꯍꯩꯅꯗꯕ ꯀꯤꯕ ꯍꯩꯅꯕꯤ ꯑꯗꯨꯅ ꯃꯤꯁꯤꯡꯗꯣ ꯆꯠꯈꯤꯕ ꯉꯥꯏꯔꯒ ꯉꯥꯛꯂꯦ. ꯁꯅꯥꯍꯜꯅ ꯄꯥꯈꯠꯅ ꯉꯥꯡꯂꯤꯕꯗꯣ ꯇꯥꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯗꯨꯅ ꯀꯤꯍꯟꯕ ꯃꯑꯣꯡꯗ ꯉꯥꯡꯕ ꯑꯣꯏꯅꯁꯨ ꯎꯏ. ꯃꯈꯣꯏꯁꯨ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯒꯥꯔꯤꯗ ꯀꯥꯈꯤꯕꯗꯣ ꯎꯕꯗ ꯅ꯭ꯌꯨꯇꯟ ꯃꯥꯒꯤ ꯒꯥꯔꯤꯗꯩ ꯀꯨꯝꯊꯔꯛꯏ. ꯁꯅꯥꯍꯜꯁꯨ ꯆꯠꯇꯣꯏꯒꯤ ꯇꯧꯔꯤꯕꯁꯤꯡꯗꯨꯗ ꯌꯦꯡꯂꯒ ꯂꯩꯊꯣꯔꯛꯄꯗ ꯅ꯭ꯌꯨꯇꯟ ꯎꯔꯛꯏ. ꯄꯥꯈꯠꯅ ꯂꯥꯛꯏꯕ ꯃꯤꯁꯤꯡꯗꯨꯅ ꯎꯈꯤꯗ꯭ꯔꯥ ꯈꯟꯅ ꯃꯤꯄꯥꯏꯔꯛꯂꯤ. ꯅ꯭ꯌꯨꯇꯟ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏ. ꯑꯗꯨ ꯎꯕꯗ ꯁꯅꯥꯍꯜ ꯂꯩꯊꯣꯛꯂꯒ ꯅ꯭ꯌꯨꯇꯟꯅ ꯀꯧꯔꯛꯇꯅꯕ ꯍꯥꯏꯅ ꯇꯧꯔꯤ. ꯒꯥꯔꯤꯗꯨ ꯍꯦꯛ ꯊꯧꯈꯤꯕꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ. ꯃꯁꯥꯗꯨ ꯏꯪꯂꯦ ꯅꯦ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ. ꯃꯄꯥꯒꯤ ꯃꯇꯧꯗ ꯉꯛꯅ "ꯄꯥꯕꯨꯡ ꯀꯩꯗꯧꯔꯦ?" ꯁꯅꯥꯍꯜ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ. ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯆꯥꯗ ꯈꯪꯍꯟꯕ ꯄꯥꯝꯗꯕꯩ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯩ. "ꯄꯥꯕꯨꯡ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯃꯈꯣꯏꯅ ꯍꯥꯏꯔꯤꯗꯣ ꯀꯩꯅꯣ?" ꯁꯅꯥꯍꯜ ꯃꯆꯥꯅ ꯈꯪꯈꯤꯗ꯭ꯔꯥ ꯄꯥꯈꯠꯅ "ꯀꯅꯥꯁꯨ ꯅꯠꯇꯦꯗ. ꯃꯤꯅꯤ. ꯌꯨꯝꯗ ꯆꯪꯉꯨ." "ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯏꯕꯅꯣ ꯊꯣꯏꯕ? ꯑꯩꯈꯣꯏꯅ ꯊꯣꯛꯀꯅꯨ ꯍꯥꯏꯕꯁꯦ ꯌꯥꯔꯔꯣꯏꯗ꯭ꯔꯣ? ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯑꯒ ꯃꯥꯡꯖꯗꯣꯔꯤꯕꯁꯦ ꯑꯩꯈꯣꯏꯗꯅꯤꯅꯦ." "ꯑꯁꯥꯏ ꯐꯥꯎꯕꯗꯪꯅꯤ. ꯄꯥꯕꯨꯡꯗꯤ ꯌꯨꯝꯗ ꯆꯪꯉꯛꯑꯔꯣꯏꯗ꯭ꯔꯣ?" "ꯊꯣꯏꯕ, ꯄꯥꯕꯨꯡꯁꯨ ꯄꯥꯝꯕ ꯅꯠꯇꯦꯅꯦ. ꯅꯃꯥꯗꯣ ꯃꯇꯝ ꯈꯔꯗꯤ ꯒ꯭ꯌꯥꯟ ꯂꯥꯛꯈꯤꯁꯅꯨ. ꯑꯗꯨꯒ ꯑꯩ ꯂꯥꯛꯀꯦ. ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯑꯩ ꯇꯥꯕ ꯄꯥꯝꯗꯦ. ꯍꯤꯗꯥꯛ ꯒꯨꯂꯤꯗꯤ ꯅꯤꯡꯊꯤꯅ ꯆꯥꯔꯤꯕ ꯅꯠꯇ꯭ꯔ ꯃꯥ?" "ꯍꯣꯏ ꯄꯥꯕꯨꯡ, ꯊꯨꯅ ꯂꯥꯛꯅꯕ ꯇꯧꯕꯤꯔꯣ. ꯁꯥꯎꯅꯔꯤꯅꯦꯅ ꯇꯨꯡꯒꯤꯁꯨ ꯈꯔ ꯈꯟꯁꯦ. ꯁꯨꯃꯥꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯣꯏꯕ ꯌꯥꯗꯧ ꯅꯠꯇꯦ." ꯁꯅꯥꯍꯜ ꯃꯆꯥꯗ ꯉꯛꯅ ꯌꯦꯡꯂꯛꯏ. ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯆꯥꯗꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤ. ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯉꯥꯎꯁꯤꯟꯅꯗꯦ ꯂꯥꯏꯔꯤꯛ ꯐꯩ ꯍꯥꯏꯕ ꯈꯛꯅꯤ. ꯃꯃꯥꯒꯤ ꯃꯇꯧꯒꯨꯝꯅ ꯃꯑꯣꯡ ꯑꯃꯗ ꯀꯅꯥꯒꯁꯨ ꯂꯣꯏꯅꯕ ꯍꯩꯅꯗꯕ ꯃꯤꯅꯤ. "ꯆꯪꯉꯨ, ꯄꯥꯕꯨꯡ ꯆꯠꯈ꯭ꯔꯒꯦ. ꯁꯣꯝꯗ ꯊꯕꯛ ꯈꯔ ꯂꯩꯍꯧꯕ. ꯑꯩꯁꯨ ꯇꯉꯥꯏ ꯐꯗꯅ ꯂꯥꯛꯈꯤꯕꯅꯤ." ꯁꯅꯥꯍꯜꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ. ꯃꯄꯥ ꯆꯠꯈꯤꯕꯒ ꯅ꯭ꯌꯨꯇꯟ ꯌꯨꯝꯗ ꯃꯥꯏ ꯂꯩꯁꯤꯜꯂꯛꯂꯦ. ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯣꯛꯈꯤ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔ ꯄꯣꯠꯅꯤ. ꯑꯃꯗ ꯆꯠꯂꯦ, ꯁꯅꯤꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯤ. ꯍꯧꯖꯤꯛ ꯅ꯭ꯌꯨꯇꯟꯒꯤ ꯈꯣꯡꯐꯝꯁꯦ ꯂꯨꯔꯦ. ꯑꯗꯨꯒ ꯄꯤꯛꯇ꯭ꯔꯨꯒꯤ ꯈꯜꯂꯒ ꯑꯁꯥ ꯑꯃꯗ ꯂꯩꯔꯤ. ꯅ꯭ꯌꯨꯇꯟ ꯏꯃꯨꯡ ꯆꯪꯉꯛꯄꯗ ꯏꯃꯨꯡꯗꯣ ꯏꯁꯥꯏ ꯁꯥꯏꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯊꯨꯒꯥꯏꯈꯤꯕꯩ ꯂꯩꯔꯝꯕ ꯎꯕꯗ ꯅ꯭ꯌꯨꯇꯟ ꯈꯧꯇꯛ ꯆꯥꯏ. ꯂꯩꯃ ꯇꯨꯃꯤꯟꯅ ꯃꯆꯤ ꯑꯃꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ. ꯃꯁꯥꯗꯣ ꯇꯦꯟꯁꯟꯗ ꯂꯩꯕ ꯌꯥꯗꯦ. ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯃꯥꯅ ꯍꯦꯛ ꯇꯦꯟꯁꯟ ꯂꯩꯕꯒ ꯅꯣꯔꯃꯦꯜ ꯑꯣꯏꯗꯦ. ꯑꯉꯥꯎꯕ ꯑꯃꯒ ꯄꯥꯡꯈꯛꯅꯤ. ꯅ꯭ꯌꯨꯇꯟ ꯇꯨꯃꯤꯟꯅ ꯆꯪꯈꯤꯗꯣꯏ ꯇꯧꯔꯛꯏ. ꯈꯪꯍꯧꯗꯦ ꯂꯥꯎꯊꯣꯔꯛꯏ. "ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯒꯦ?" ꯅ꯭ꯌꯨꯇꯟ ꯈꯨꯝꯗꯦ. ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯃꯈꯣꯡ ꯊꯥꯡꯂꯤ. ꯂꯩꯃ ꯅ꯭ꯌꯨꯇꯟꯒꯤ ꯃꯁꯥ ꯁꯥꯒꯟꯗꯣ ꯂꯥꯛꯇꯅ ꯆꯤꯡꯏ. ꯑꯗꯨꯒ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯏ. "ꯑꯩꯅ ꯉꯥꯡꯉꯤꯕꯁꯤ ꯀꯅꯥꯗꯅꯣ? ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯑꯩꯅ ꯀꯌꯥꯔꯛ ꯅꯪꯕꯨ ꯃꯄꯥꯜ ꯊꯣꯛꯀꯅꯨ ꯍꯥꯏꯕꯁꯦ ꯍꯥꯏꯈ꯭ꯔꯕꯅꯤ. ꯑꯩꯈꯣꯏꯗ ꯃꯤꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯅꯪ?" ꯅ꯭ꯌꯨꯇꯟ ꯈꯨꯝꯗꯦ. ꯇꯨꯃꯤꯟꯅ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯗ ꯃꯃꯥꯗ ꯋꯥꯔꯧꯅ ꯌꯦꯡꯏ. ꯂꯩꯃ ꯃꯈꯥ ꯇꯥꯔꯛꯂꯤ. "ꯅꯪ ꯀꯌꯥꯝꯅ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯄ ꯄꯥꯝꯃꯤ? ꯑꯩꯅ ꯆꯠꯇꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯒ ꯑꯩ ꯂꯩꯇ꯭ꯔꯤꯉꯩ ꯅꯥꯔꯣꯜꯗ." ꯅ꯭ꯌꯨꯇꯟ ꯄꯦꯟꯗꯅ ꯈꯨꯝꯂꯛꯏ. "ꯑꯩꯁꯤ ꯃꯤ ꯅꯠꯇꯕ꯭ꯔꯥ? ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯤꯡꯇꯝꯕ ꯄꯤꯗ꯭ꯔꯤꯕ? ꯑꯩꯁꯤꯕꯨ ꯄꯣꯟꯗ ꯌꯣꯛꯄ ꯆꯦꯛꯂꯥꯔꯥ?" ꯂꯩꯃꯁꯦ ꯑꯖꯠ ꯊꯥꯔꯒ "ꯅꯪ ꯀꯌꯥꯝꯅ ꯅꯤꯡꯇꯝꯕ ꯄꯥꯝꯃꯤ? ꯀꯌꯥꯝꯅ ꯅꯤꯡꯇꯝꯕ ꯄꯥꯝꯒꯦ? ꯑꯩꯅ ꯅꯨꯄꯤ ꯃꯆꯥꯗꯣ ꯌꯥꯗꯦ ꯈꯪꯅ ꯅꯪꯅ ꯑꯃꯨꯛ ꯎꯅꯕꯁꯨ ꯆꯠꯂꯤꯕ, ꯑꯗꯨꯁꯨ ꯎꯁꯤꯠꯇꯅ ꯍꯥꯏꯔꯝꯃꯒ." ꯋꯥꯍꯩ ꯃꯌꯥꯝꯗ ꯇꯥꯕꯗ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯂꯥꯛꯂꯦ. ꯄꯨꯝꯅꯃꯛꯁꯦ ꯁꯅꯤꯅ ꯊꯑꯣꯏꯅ ꯇꯧꯔꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ. ꯑꯗꯨꯒ ꯂꯣꯠꯅ ꯆꯦꯟꯈꯤꯕ ꯁꯥꯔꯒ ꯊꯣꯛꯈꯤꯕꯅꯤ. ꯃꯃꯥꯒꯤ ꯀꯜꯂꯕ ꯇꯊꯤ-ꯇꯊꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯅ꯭ꯌꯨꯇꯟ ꯇꯁꯦꯡꯅ ꯃꯁꯥꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯅ ꯈꯟꯖꯈ꯭ꯔꯦ. ꯁꯤꯅꯤꯡꯕꯒꯤ ꯊꯥꯛ ꯐꯥꯎ ꯌꯧꯔꯕꯅꯤ. ꯃꯐꯝꯗꯨꯗ ꯃꯥ ꯑꯈꯥ ꯇꯥꯅ ꯂꯩꯊꯕ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯑꯒ ꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯛꯏ. ꯃꯥꯒꯤ ꯐꯣꯟ ꯌꯦꯡꯂꯨꯕꯗ ꯁꯅꯤꯅ ꯊꯥꯔꯝꯕ ꯃꯦꯁꯦꯖꯁꯤꯡ ꯑꯃꯗꯤ ꯃꯃꯥꯅ ꯉꯥꯡꯂꯛꯈꯤꯕ ꯋꯥꯍꯩ ꯃꯌꯥꯝꯗꯨꯅ ꯅ꯭ꯌꯨꯇꯟ ꯍꯥꯟꯅꯒꯨꯝꯅ ꯑꯉꯥꯎꯕ ꯑꯃꯨꯛ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯆꯤꯟꯗ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯂꯛꯂꯤ. "ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯣꯏꯈ꯭ꯔꯗꯧꯕ ꯃꯥꯜꯂꯦ. ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯁꯨꯛ ꯊꯤꯅ ꯇꯝꯂꯝꯕꯣꯏꯔꯦ? ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯏꯐꯝꯗꯒꯤ ꯁꯦꯠꯇꯨꯅ ꯃꯨꯜꯂꯒ ꯄꯨꯕꯤꯈꯤꯗꯧꯔꯤꯕ꯭ꯔꯥ? ꯑꯩ ꯑꯀꯤꯕ ꯐꯥꯎꯔꯛꯂꯦ." ꯅ꯭ꯌꯨꯇꯟ ꯇꯨꯃꯤꯟꯅ ꯐꯃꯨꯡ ꯃꯈꯥ ꯐꯝꯊꯔꯛꯏ. ꯃꯁꯥꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯗ ꯐꯣꯟꯗꯨ ꯄꯨꯊꯣꯛꯂꯒ ꯄꯤꯛꯇ꯭ꯔꯨꯒꯤ ꯐꯣꯇꯣꯁꯤꯡꯗꯨ ꯌꯦꯡꯖꯔꯛꯏ. ꯑꯃꯨꯛꯁꯨ ꯑꯋꯥꯕ ꯀꯥꯎꯈꯤꯕꯒꯨꯝꯅ ꯇꯔꯪ ꯑꯃꯗ ꯃꯊꯟꯇ ꯃꯃꯣꯟ ꯅꯣꯛꯆꯩ. ꯄꯤꯛꯇ꯭ꯔꯨꯒꯤ ꯏꯉꯥꯎ ꯉꯥꯎꯖꯕ ꯃꯇꯧꯗꯨ ꯎꯕꯗ ꯍꯦꯟꯅ ꯁꯨꯝꯍꯠꯈ꯭ꯔꯦ.
ꯁꯣꯝꯗꯅ ꯄꯤꯛꯇ꯭ꯔꯨ ꯐꯣꯟꯗꯨ ꯌꯦꯡꯂꯒ ꯃꯊ꯭ꯋꯥꯏ ꯐꯥꯎ ꯊꯥꯗꯣꯔꯦ ꯅ꯭ꯌꯨꯇꯟꯒꯤ ꯀꯣꯜ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯝꯕ ꯑꯗꯨꯒꯤꯅꯤ꯫ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯐꯥꯎ ꯌꯥꯝꯕꯨꯡꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯇ꯭ꯔꯤꯁꯤꯕꯣ? ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ, ꯀꯣꯛ ꯇꯧꯔꯛꯄ ꯀꯩ ꯀꯥꯏꯒꯦꯕ? ꯃꯇꯣꯝꯇ ꯑꯃꯨꯛꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯩꯕꯨ ꯇꯧꯁꯤꯔꯅꯦ? ꯑꯗꯨꯒ ꯍꯩꯁꯨ ꯍꯩꯇꯦ꯫ ꯉꯁꯥꯏꯅ ꯍꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛꯅ ꯍꯩꯇ꯭ꯔꯦꯕ꯫ ꯑꯩꯈꯣꯏ ꯗꯗꯥꯗ ꯇꯥꯛꯍꯜꯂꯨꯁꯤꯔꯥ? ꯃꯥꯒꯤꯁꯨ ꯑꯄꯥꯝꯕꯅꯦꯕ, ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯦ꯫ ꯇꯥꯛꯍꯟꯒꯦ꯫ ꯍꯦꯟꯔꯤꯗꯣ ꯐꯣꯟ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯐꯣꯟꯗꯣ ꯌꯦꯡꯅ ꯑꯆꯥꯄꯣꯠ ꯆꯥꯔ ꯂꯩꯔꯤ꯫ ꯄꯤꯛꯇ꯭ꯔꯨ ꯆꯪꯁꯤꯜꯂꯛꯑꯒ, "ꯑꯣ, ꯇꯨꯃꯤꯟꯅ ꯐꯃꯨꯡꯗ ꯑꯆꯥꯄꯣꯠꯀ ꯆꯥꯔꯤꯕ ꯅꯪꯗꯤ? ꯑꯌꯥ, ꯑꯁꯤ ꯑꯩꯅ ꯉꯁꯥꯏ ꯂꯩꯔꯛꯈꯤꯕꯗꯨ ꯅꯠꯇ꯭ꯔꯣ?" ꯍꯦꯟꯔꯤ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯂꯒ, "ꯍꯦ, ꯅꯠꯇꯦ, ꯑꯩꯒꯤꯅꯦ ꯁꯤꯗꯤ, ꯑꯩꯅ ꯂꯩꯔꯛꯄꯅꯤ." ꯄꯤꯛꯇ꯭ꯔꯨ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯒ ꯃꯥꯒꯤ ꯑꯆꯥꯄꯣꯠ ꯊꯝꯐꯝꯗ ꯌꯦꯡꯂꯛꯏ꯫ ꯂꯩꯔꯝꯕ ꯎꯕꯗ ꯑꯃꯨꯛꯁꯨ ꯑꯣꯟꯁꯤꯜꯂꯒ, "ꯅꯇꯣꯝ ꯆꯥꯕ ꯇꯨꯃꯤꯟꯅ ꯅꯪ?" "ꯇꯨꯃꯤꯟ ꯆꯥꯕ ꯅꯠꯇꯦ, ꯁꯨꯝ ꯆꯥꯔꯝꯕꯅꯤ, ꯅꯪꯒꯤꯁꯨ ꯃꯌꯥꯝ ꯂꯩꯔꯤꯗꯨꯗꯤ." "ꯈꯪꯗꯧ ꯂꯩꯗꯅ, ꯑꯩꯒꯤ ꯄꯤꯔꯛꯄꯗ ꯁꯨꯛꯄꯤ ꯄꯤꯖꯔꯣꯏꯕ." "ꯀꯅꯥꯅ ꯄꯤꯔꯛꯇꯣꯏꯕ?" "ꯑꯣ, ꯌꯥꯝ ꯂꯩꯌꯦ. ꯆꯩ ꯌꯥꯝ ꯄꯥꯝꯒꯅꯨ, ꯑꯩꯅ ꯋꯥ ꯉꯥꯡꯉꯣꯏꯅ ꯉꯥꯡꯗꯕꯅꯤ." ꯄꯤꯛꯇ꯭ꯔꯨ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ, "ꯗꯗꯥ, ꯅꯪꯒꯤ ꯐꯣꯟꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ? ꯑꯝꯇ ꯌꯦꯡꯉꯤꯅꯦ." ꯍꯦꯟꯔꯤ ꯁꯨꯛꯂ ꯌꯦꯡꯂꯛꯏ꯫ "ꯀꯩꯒꯤꯅꯣ?" "ꯌꯦꯡꯒꯦꯕ, ꯑꯝꯇ ꯁꯨꯝ ꯈꯪꯅꯤꯡ ꯇꯧꯕꯅꯤ." ꯅꯝꯗꯅ ꯍꯦꯟꯔꯤꯗ ꯇꯥꯛꯍꯜꯂꯤ ꯐꯣꯟ ꯇꯧꯕ ꯈꯣꯠꯄꯒꯤ ꯁꯤꯡ ꯑꯗꯣ ꯍꯦꯛ ꯍꯩꯕꯗꯩ꯫ "ꯏꯁ, ꯁꯤꯗꯤ ꯊꯤꯔꯥꯏ ꯀꯆꯥꯅꯤꯅ." ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯊꯣꯛꯈꯤ꯫ "ꯀꯥꯏꯗꯅꯣ ꯊꯤꯔꯥꯏ ꯀꯆꯥꯗꯨꯅ?" ꯄꯤꯛꯇ꯭ꯔꯨ ꯀꯩꯝꯇꯒ ꯇꯥꯕ ꯅꯠꯇꯦ ꯆꯦꯟꯊꯣꯔꯛꯑꯒ ꯅ꯭ꯌꯨꯇꯟꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯔꯤꯡ ꯆꯠꯄ ꯎꯕꯗ ꯄꯤꯛꯇ꯭ꯔꯨ ꯍꯔꯥꯎꯏ꯫ ꯐꯣꯟ ꯇꯧꯕ ꯍꯩꯔꯦ ꯈꯜꯂꯨꯕꯗ ꯑꯅꯤꯔꯛ ꯆꯠꯄꯗ ꯄꯥꯏꯈꯠꯂꯛꯏ꯫ "ꯃꯆꯥ." "ꯑꯌꯥ, ꯌꯥꯝꯕꯣ, ꯑꯩ ꯀꯣꯜ ꯇꯧꯕ ꯍꯩꯔꯦ, ꯌꯥꯝ ꯍꯔꯥꯎꯋꯦ." "ꯑꯩꯅ ꯉꯁꯥꯏ ꯇꯥꯛꯑꯝꯃꯤꯗꯨꯗꯤ." "ꯀꯗꯥꯏꯗꯩ ꯃꯊꯣꯡ ꯃꯔꯝ ꯑꯝꯇ ꯈꯪꯗꯦꯗ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯗꯗꯥ ꯇꯥꯛꯍꯜꯂꯤꯅꯤ." ꯋꯥꯍꯩꯗꯨꯗ ꯉꯛꯅ, "ꯀꯔꯤ, ꯅꯣꯏ ꯕꯣꯁꯇ?" "ꯅꯠꯇꯦ, ꯃꯥꯅ ꯆꯩꯗꯕ꯭ꯔꯥ ꯐꯣꯟ ꯄꯤꯔꯛꯑꯦꯅ? ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯅꯣ?" "ꯅꯠꯇꯦ, ꯑꯩꯕꯨ ꯑꯄꯪꯒꯤ ꯇꯥꯏꯞꯇ, ꯃꯥꯒꯤ ꯐꯣꯟꯗꯨꯗꯅꯦ ꯑꯩꯅ ꯀꯗꯔ ꯇꯧꯔ ꯇꯥꯛꯍꯜꯂꯤꯕ." ꯄꯤꯛꯇ꯭ꯔꯨ ꯂꯥꯎꯈꯤꯗꯨꯗ ꯏꯃꯨꯡꯗꯒꯤ ꯍꯦꯟꯔꯤꯅ, "ꯑꯉꯥꯡ, ꯀꯩꯗꯧꯔꯦ?" ꯄꯤꯛꯇ꯭ꯔꯨ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯒ ꯇꯣꯏꯂꯦꯠ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯎꯔꯛꯏ, "ꯅꯝꯕꯔ 2 ꯇꯧꯔꯤꯌꯦ." "ꯑꯩꯗꯤꯕ, ꯅꯪꯁꯤꯗꯤ ꯑꯃꯨꯛ ꯃꯅꯨꯡ ꯆꯪꯉꯕꯣ? ꯅꯠꯇ꯭ꯔꯒ ꯊꯝꯃꯨꯔꯣ, ꯍꯣꯔꯦꯟ ꯇꯧꯔꯛꯎꯔꯕ?" ꯇꯜꯂꯦ, ꯑꯩ ꯌꯥꯝꯕꯨꯡꯗ ꯀꯣꯜ ꯇꯧꯔꯛꯄ ꯉꯁꯥꯏꯗꯩ ꯉꯥꯏꯔꯤꯅꯤ, ꯑꯗꯨꯒ ꯁꯨꯡꯇꯧ ꯇꯧꯔꯛꯇꯦ꯫ ꯌꯥꯝꯕꯣ, ꯅꯪ ꯀꯩꯗꯧ ꯂꯩꯒꯦꯕ? ꯀꯩꯗꯧ ꯂꯩꯒꯦꯕ?" ꯅ꯭ꯌꯨꯇꯟ ꯄꯤꯛꯇ꯭ꯔꯨꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯂꯦ꯫ ꯑꯃꯨꯛꯁꯨ ꯈꯪꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯐꯣꯟꯗꯨ ꯅꯥꯀꯟꯗ ꯊꯝꯂꯒ ꯀꯞꯄ ꯈꯥꯡꯖꯤꯜꯂꯤ꯫ "ꯌꯥꯝꯕꯨꯡ ꯇꯥꯗ꯭ꯔꯣ? ꯑꯩꯗꯤ ꯉꯁꯥꯏꯗꯩ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯄ ꯉꯥꯏꯕꯗ ꯁꯤꯒꯦ ꯇꯧꯔꯝꯕꯅꯤ." ꯅ꯭ꯌꯨꯇꯟꯒꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯦ, ꯀꯞꯄꯗꯣ ꯃꯈꯣꯜ ꯈꯖꯤꯛ ꯊꯣꯛꯈ꯭ꯔꯦ꯫ ꯄꯤꯛꯇ꯭ꯔꯨ ꯉꯛꯅ, "ꯌꯥꯝꯕꯣ, ꯀꯩꯗꯧꯔꯒꯦ? ꯌꯥꯝꯕꯣ?" ꯅ꯭ꯌꯨꯇꯟ ꯈꯣꯟꯖꯦꯜ ꯁꯦꯝꯃꯒ, "ꯀꯩꯁꯨ ꯇꯧꯗꯦꯗ, ꯀꯩꯁꯨ ꯇꯧꯗꯦꯌꯦ ꯃꯆꯥ." "ꯑꯌꯥ, ꯀꯞꯄꯤꯔꯣ? ꯀꯩꯒꯤꯅꯣ, ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯇꯦ ꯍꯥꯏꯕꯩꯔꯣ? ꯑꯩ ꯃꯇꯨꯡꯗ ꯍꯥꯏꯖꯔꯔꯣꯏꯕ, ꯐꯣꯟ ꯇꯧꯔꯛꯄ ꯉꯥꯏꯔꯝꯃꯤꯅꯤ ꯍꯥꯏꯅꯕ." "ꯇꯣꯛꯑꯣ ꯌꯥꯝꯕꯨꯡ, ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ." "ꯀꯞꯇꯦ, ꯀꯩꯒꯤ ꯀꯞꯇꯣꯏꯅꯣ? ꯌꯨꯝ ꯌꯧꯔꯒ ꯀꯣꯜ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯥꯏꯅꯦ, ꯑꯗꯨꯒ ꯁꯨꯡꯇꯧꯁꯨ ꯇꯧꯕꯤꯔꯛꯇꯦ. ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ." "ꯂꯝꯕꯤꯗ ꯒꯥꯔꯤ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯤꯅꯤ, ꯍꯧꯖꯤꯛꯇ ꯌꯧꯔꯛꯇ ꯉꯥꯏꯔꯤꯌꯦ." "ꯌꯥꯝꯕꯨꯡ, ꯑꯦꯛꯖꯥꯝ ꯂꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅꯤ ꯎꯅꯕ ꯐꯪꯉꯔꯣꯏꯀꯣ?" "ꯑꯩꯒꯤ ꯏꯅꯥꯛꯇꯗꯤ ꯂꯥꯛꯄꯤꯔꯣꯏꯗꯕ ꯎꯅꯕ?" ꯅ꯭ꯌꯨꯇꯟ ꯃꯃꯣꯟ ꯅꯣꯛꯂꯒ, "ꯀꯩꯒꯤ ꯂꯥꯛꯑꯣꯏꯗꯣꯏꯅꯣ, ꯂꯥꯛꯅꯤ. ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯦ ꯅꯪ ꯎꯅꯕ ꯂꯥꯛꯇꯣꯏꯅꯤ." "ꯑꯌꯥ, ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯥꯝꯕꯣ, ꯀꯩꯒꯤꯅꯣ ꯈꯪꯗꯦꯕꯣ." "ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎꯀꯣ, ꯑꯦꯛꯖꯥꯝ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯕꯅꯤ." "ꯄꯥꯗꯣꯏꯅꯦ, ꯌꯥꯝꯕꯨꯡꯅꯗꯤ ꯍꯥꯏꯔꯗꯤ ꯁꯤꯕ ꯐꯥꯎ ꯉꯝꯅꯤ." ꯋꯥꯍꯩꯗꯨꯗ ꯄꯦꯜꯂ ꯃꯥꯜꯂꯦ ꯅ꯭ꯌꯨꯇꯟ꯫ "ꯃꯆꯥ." "ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯀꯣ ꯃꯇꯨꯡꯗ." "ꯑꯗꯣ ꯋꯥ ꯑꯃ ꯍꯥꯏꯒꯦ." "ꯍꯥꯏꯌꯨ ꯀꯩꯅꯣ." "ꯑꯩꯅ ꯀꯩꯒꯨꯝꯕ ꯁꯤꯈ꯭ꯔꯗꯤ ꯅꯪ ꯀꯩꯗꯧꯅꯤ?" ꯅ꯭ꯌꯨꯇꯟꯒꯤ ꯋꯥꯍꯩꯗꯨꯗ ꯄꯤꯛꯇ꯭ꯔꯨꯗꯣ ꯅꯧꯖꯔꯤꯕ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯀꯟꯕ ꯆꯩꯅꯥ ꯑꯃ ꯄꯤꯕꯒꯨꯝ ꯇꯧꯔꯦ꯫ ꯐꯅ ꯃꯆꯤꯟ ꯀꯟꯖꯔꯁꯨ ꯂꯝꯍꯦꯟꯖꯔꯁꯨ ꯄꯤꯛꯇ꯭ꯔꯨ ꯑꯉꯥꯡꯅꯤ, ꯀꯩꯝꯇ ꯈꯪꯕ ꯅꯠꯇꯦ, ꯃꯥꯅ ꯈꯪꯕ ꯑꯗꯨꯇꯅꯤ ꯉꯥꯡꯖꯔꯤꯕ꯫ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯛꯑꯒ, "ꯌꯥꯝꯕꯣ, ꯀꯩꯒꯤꯅꯣ ꯑꯗꯨꯃꯥꯏ ꯍꯥꯏꯔꯤꯗꯣ?" "ꯑꯁꯦꯡꯕꯅꯤ ꯍꯥꯏꯌꯨ." ꯄꯤꯛꯇ꯭ꯔꯨ ꯍꯤꯛ ꯂꯥꯎꯈꯩ ꯀꯞꯄꯛꯏ꯫ "ꯌꯥꯝꯕꯣ, ꯑꯩꯁꯨ ꯁꯤꯒꯅꯤꯌꯦ, ꯌꯥꯝꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯆꯠꯀꯅꯤꯌꯦ, ꯌꯥꯝꯕꯨꯡ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯗꯤ ꯍꯤꯡꯕ ꯉꯝꯃꯣꯏ." ꯅ꯭ꯌꯨꯇꯟ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯄꯤꯛꯇ꯭ꯔꯨꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯅ ꯃꯥꯕꯨ ꯍꯦꯟꯅ ꯆꯤꯡꯁꯤꯟꯕꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯐꯣꯟꯗꯣ ꯃꯨꯠꯇ ꯊꯝꯂꯒ ꯄꯦꯟꯅ ꯀꯞꯆꯩ꯫ "ꯌꯥꯝꯕꯣ, ꯑꯩꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯅꯨꯀꯣ, ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ." ꯅ꯭ꯌꯨꯇꯟ ꯈꯨꯝꯕ ꯐꯥꯎ ꯉꯝꯗ꯭ꯔꯦ꯫ "ꯌꯥꯝꯕꯣ, ꯇꯥꯗ꯭ꯔꯣ?" ꯅ꯭ꯌꯨꯇꯟꯗꯤ ꯃꯨꯠ ꯊꯝꯃꯒ ꯀꯞꯄꯤꯗꯣ ꯈꯪꯕ ꯅꯠꯇꯦ꯫ ꯄꯤꯛꯇ꯭ꯔꯨ ꯑꯃꯨꯛ ꯄꯦꯔꯤ ꯄꯦꯔꯤ, "ꯀꯩꯒꯤꯅꯣ ꯌꯥꯝꯕꯨꯡ ꯈꯨꯝꯗ꯭ꯔꯤꯗꯣ? ꯈꯨꯝꯂꯛꯑꯣ." ꯅ꯭ꯌꯨꯇꯟ ꯁꯨꯛꯈꯨꯝ ꯈꯨꯝꯂꯛꯇꯕꯗ ꯄꯤꯛꯇ꯭ꯔꯨ ꯀꯞꯄ ꯂꯦꯞꯄꯒ ꯃꯇꯣꯝꯇ ꯁꯣꯜꯂꯛꯏ꯫ "ꯀꯩꯅꯣ, ꯌꯥꯝꯕꯨꯡꯁꯦ ꯐꯣꯟ ꯊꯝꯈ꯭ꯔꯖꯥꯠꯂꯥ? ꯑꯩꯅ ꯉꯁꯥꯏꯗꯩ ꯋꯥꯅ ꯀꯞꯄꯤ, ꯃꯥꯅ ꯇꯥꯅꯕ ꯑꯅ."
ꯑꯗꯨꯒ ꯃꯥꯗꯤ ꯐꯣꯟ ꯊꯝꯃ ꯂꯩꯔꯝꯃꯤ ꯑꯩꯅ ꯀꯞꯄꯤꯁꯦ ꯑꯔꯦꯝꯕ ꯇꯥꯔꯦ ꯅ꯭ꯌꯨꯇꯟ ꯀꯞꯂꯝꯕꯗꯩ ꯄꯤꯛꯇ꯭ꯔꯨꯒꯤ ꯋꯥꯍꯩꯗ ꯅꯣꯛꯊꯣꯔꯛꯏ ꯃꯇꯣꯝꯗ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯃꯨꯠ ꯊꯝꯂꯤꯗꯣ ꯍꯥꯡꯂ ꯈꯨꯝꯃꯛꯏ ꯑꯆꯥ ꯌꯥꯝꯕꯣ ꯀꯩ ꯈꯨꯝꯗ꯭ꯔꯤꯅꯣ ꯉꯁꯥꯏꯗꯩ ꯑꯩꯁꯨ ꯅꯪꯗꯧꯅ ꯅꯝꯕꯔ 2 ꯇꯧꯔꯤ ꯑꯗꯨꯅ ꯅꯪ ꯇꯥꯗꯅꯕ ꯇꯧꯔꯤꯕ ꯄꯤꯛꯇ꯭ꯔꯨ ꯃꯆꯤꯟꯒ ꯈꯨꯝꯃꯒ ꯅꯣꯛꯏ ꯑꯌꯥ ꯅꯪꯁꯨ ꯅꯝꯕꯔ 2 ꯑꯗꯣ ꯑꯩꯗꯤ ꯅꯝꯕꯔ 2 ꯇꯧꯗꯦꯉꯣ ꯃꯤ ꯆꯨꯝꯅ ꯃꯅꯨꯡꯗ ꯂꯩꯕꯅꯦ ꯁꯦ ꯊꯝꯃꯒꯦꯀꯣ ꯂꯥꯏꯔꯤꯛ ꯀꯥꯗꯣ ꯄꯥꯊꯣꯛ ꯆꯥꯛ ꯊꯣꯡꯗꯣꯏꯔꯥ ꯊꯣꯡꯗꯣꯛ ꯍꯣꯔꯦꯟ ꯇꯧꯔꯛꯎꯀꯣ ꯑꯩ ꯉꯥꯏꯔꯝꯗꯣꯏꯅꯤ ꯇꯧꯔꯛꯀꯦ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛꯇꯣ ꯀꯥꯎꯈꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯀꯥ ꯂꯥꯝꯅ ꯃꯁꯥꯗꯣ ꯏꯪꯊꯔꯦ ꯄꯤꯛꯇ꯭ꯔꯨꯁꯨ ꯊꯣꯔꯛꯏ ꯃꯅꯤꯡꯂꯣꯝꯗꯩ ꯆꯪꯉꯛꯄꯗ ꯍꯦꯟꯔꯤ ꯑꯦꯟꯁꯥꯡ ꯁꯦꯝꯅ ꯂꯩꯔꯝꯃꯤ ꯄꯤꯛꯇ꯭ꯔꯨ ꯎꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯣꯡ ꯍꯥꯝꯕꯁꯦ ꯑꯁꯨꯛ ꯀꯨꯏꯕ꯭ꯔꯣ ꯄꯤꯛꯇ꯭ꯔꯨ ꯉꯝꯅꯕ ꯈꯨꯝꯂꯛꯏ ꯀꯩꯅꯣ ꯃꯤ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕꯩꯅꯤ ꯃꯊꯤꯒ ꯑꯝꯇ ꯆꯥꯝꯗ꯭ꯔꯦꯅꯦ ꯏꯆꯟꯗꯤ ꯍꯟꯗꯛ ꯂꯩꯁꯥꯕꯤ ꯐꯥꯒꯠꯂꯛꯄꯗꯩ ꯄꯤꯛꯇ꯭ꯔꯨꯁꯨ ꯅꯣꯛꯊꯣꯔꯛꯏ ꯃꯥꯅ ꯏꯁꯤꯡ ꯄꯨꯟꯁꯤꯟꯗꯅ ꯆꯪꯕꯩꯅꯤ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ ꯍꯦꯟꯔꯤ ꯁꯨꯛꯂꯒ ꯅꯣꯛꯁꯤꯟꯅꯕ ꯂꯥꯏꯔꯤ ꯅꯪꯅ ꯐꯛꯂꯥꯟꯁꯦ ꯌꯥꯝꯕꯨꯡꯒꯤ ꯌꯥꯝꯕꯨꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯀꯩꯗꯧꯔꯤꯕꯁꯦ ꯌꯥꯝ ꯊꯨꯅ ꯋꯥꯏ ꯇꯩꯊꯣꯛ ꯋꯥꯏ ꯇꯩꯕ ꯐꯥꯎꯕꯅꯦ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯃꯃꯤ ꯇꯥꯈꯩ ꯇꯩꯅꯦ ꯁꯤ ꯌꯦꯡꯉꯨ ꯃꯩꯇꯥꯟꯁꯤꯅ ꯌꯦꯛꯏꯕ ꯃꯌꯥꯝꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯩꯊꯣꯛꯑꯒ ꯉꯝꯃꯔꯣꯏ ꯃꯤ ꯋꯥꯀꯩ ꯊꯥꯔꯒ ꯃꯨꯊꯠꯀꯦ ꯍꯥꯏꯔꯁꯨ ꯅꯪ ꯃꯨꯊꯠꯂꯣ ꯍꯦ ꯁꯤꯗ ꯌꯥꯝ ꯊꯨꯂꯥꯎ ꯑꯉꯥꯡ ꯅꯪ ꯆꯩ ꯌꯥꯝ ꯅꯤꯅꯨꯀꯣ ꯄꯤꯛꯇ꯭ꯔꯨ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯑꯒ ꯍꯦꯟꯔꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯗꯗꯥ ꯀꯩꯅꯣꯝ ꯍꯥꯏꯕꯤꯌꯨꯔꯥ ꯀꯩꯅꯣ ꯑꯗꯨꯔ ꯅꯪ ꯋꯥꯆꯦꯞ ꯈꯪꯕ꯭ꯔꯣ ꯍꯦꯟꯔꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯀꯔꯤ ꯄꯤꯛꯇ꯭ꯔꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯋꯥꯆꯦꯞ ꯍꯥꯏꯗꯣ ꯀꯩꯅꯣ ꯈꯪꯕ꯭ꯔꯕ ꯍꯦꯟꯔꯤ ꯋꯥꯈꯜꯗ ꯃꯁꯤ ꯌꯦꯡꯒꯦ ꯃꯥꯏ ꯃꯑꯣꯡꯁꯦ ꯑꯃꯗꯨꯅ ꯑꯉꯥꯡꯁꯤꯗ ꯀꯩ ꯀꯩꯅꯣꯕ ꯃꯥ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯃꯪꯗ ꯂꯩꯔꯤꯗꯨꯕꯣ ꯋꯥꯆꯦꯞ ꯍꯥꯏꯕꯅꯦ ꯑꯣ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯋꯥꯆꯦꯞ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯌꯦ ꯑꯆꯥꯄꯣꯠꯂꯣ ꯄꯤꯛꯇ꯭ꯔꯨ ꯍꯦꯟꯔꯤꯗ ꯁꯦꯠ ꯁꯦꯠꯀ ꯊꯥꯔ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯍꯦ ꯑꯄꯪꯁꯤꯗꯤ ꯅꯪ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ ꯁꯨꯝꯕꯁꯤꯗꯤ ꯍꯦꯟꯔꯤ ꯁꯨꯛꯂꯒ ꯑꯣ ꯁꯨꯝꯕꯁꯦ ꯅꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕꯣꯏꯔꯦ ꯋꯥꯆꯦꯞ ꯍꯥꯏꯗꯣ ꯑꯆꯥꯄꯣꯠꯂ ꯀꯥꯏꯅ ꯃꯤ ꯐꯣꯟ ꯃꯃꯤꯡꯅꯦ ꯑꯗꯨꯗꯕꯨ ꯆꯪꯉꯗꯤ ꯀꯅꯥꯏ ꯃꯦꯁꯦꯁ ꯊꯥꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯅ ꯋꯥꯁꯦ ꯐꯣꯟꯗꯨꯗ ꯉꯥꯡꯗꯣꯏꯅꯦꯕ ꯑꯗꯨꯒ ꯐꯣꯟ ꯑꯃꯗ ꯇꯥꯗꯣꯏꯅꯤ ꯏꯁ ꯅꯪꯅ ꯈꯪꯗ ꯇꯧꯔꯤꯅꯤ ꯏꯃꯥꯏ ꯑꯁꯦꯡꯕ꯭ꯔꯣ ꯃꯈꯥꯗꯤ ꯀꯃꯥꯏ ꯇꯧꯕ ꯏꯃꯥꯏ ꯅꯪꯅ ꯈꯪꯗ ꯇꯧꯔꯤꯅꯤ ꯐꯣꯟꯁꯤꯗ ꯅꯪꯅ ꯎꯅꯤꯡꯕ ꯃꯤꯁꯦ ꯍꯦꯛꯇ ꯆꯣꯡꯊꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯏꯌꯦ ꯍꯦꯟꯔꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯅꯥꯗ ꯇꯥꯞ ꯄꯥꯔ ꯂꯩ ꯅꯪ ꯌꯥꯝ ꯈꯪꯕ꯭ꯔꯕ ꯅꯪ ꯌꯥꯝ ꯈꯪꯕ꯭ꯔꯣ ꯑꯩ ꯍꯤꯡꯁꯥꯕ ꯅꯥꯏꯌꯦ ꯃꯤ ꯈꯪꯕꯩꯅꯦ ꯇꯥꯛꯏꯁꯦ ꯍꯔꯥꯎꯒꯤꯗꯤ ꯍꯥꯏꯗꯦ ꯇꯥꯂꯛꯇꯨꯗ ꯊꯦꯝꯕꯤꯒꯦ ꯀꯣꯜ ꯂꯥꯛꯏ ꯍꯦꯟꯔꯤ ꯐꯣꯟꯗ ꯌꯦꯡꯂꯒ ꯃꯁꯤ ꯐꯣꯟꯁꯤꯁꯨꯅꯦ ꯌꯣꯡꯆꯥꯛ ꯊꯤꯅꯝ ꯅꯝꯃꯦ ꯀꯔꯤꯅ ꯁꯥꯏꯖꯥꯠꯅꯣ ꯈꯪꯗꯦ ꯀꯩꯕꯨ ꯑꯣꯏꯅꯤ ꯃꯤ ꯌꯣꯡꯆꯥꯛ ꯇꯞꯇꯥꯏ ꯆꯥꯔꯒ ꯃꯣꯏꯅ ꯑꯃꯗꯣ ꯍꯥꯞꯄꯒ ꯁꯥꯔꯤ ꯑꯣꯏꯔꯝꯅꯤ ꯀꯩꯒꯤꯅꯣ ꯑꯗꯨ ꯀꯨꯏꯔꯗꯨꯕꯨ ꯃꯅꯝ ꯅꯝꯃꯤꯗꯣ ꯑꯩꯗꯤ ꯋꯥꯔꯤ ꯁꯥꯅꯤꯡꯕꯩ ꯁꯥꯔꯤꯕꯅꯤ ꯃꯁꯤ ꯄꯔꯐ꯭ꯌꯨꯝꯁꯨ ꯈꯔ ꯀꯥꯞꯄꯤꯅꯤ ꯍꯥꯏꯕ ꯄꯥꯏꯌꯨꯅꯤ ꯐꯣꯟ ꯇꯧꯔꯛꯏꯗꯣ ꯑꯣꯈꯠꯂꯣꯕ ꯍꯦꯟꯔꯤ ꯐꯣꯟꯗꯣ ꯑꯣꯈꯠꯂꯤ ꯇꯥꯕ꯭ꯔꯣ ꯀꯥꯏ ꯆꯠꯂꯨꯒꯦ ꯔꯤꯡ ꯑꯁꯨꯛ ꯀꯨꯏꯅ ꯈꯤꯡꯍꯜꯂꯤꯗꯨꯕꯣ ꯀꯩꯝ ꯆꯠꯇꯦꯗ ꯑꯩꯈꯣꯏ ꯄꯤꯛꯇ꯭ꯔꯨꯅ ꯑꯩꯉꯣꯟꯗ ꯋꯥꯆꯦꯞ ꯇꯥꯛꯄꯤꯔꯤꯕ ꯑꯌꯥꯕ ꯑꯉꯥꯡꯅꯤ ꯑꯗꯣ ꯅꯣꯏ ꯑꯃꯗꯣ ꯀꯣꯛ ꯕꯦꯔꯥ ꯂꯩꯕꯗꯧꯅ ꯇꯧꯏꯀꯣ ꯈꯔ ꯆꯦꯛꯁꯤꯜꯂꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯍꯥꯏꯗꯣꯏꯁꯤ ꯃꯉꯣꯟꯗ ꯑꯗꯣ ꯍꯌꯦꯡ ꯄꯤꯛꯇ꯭ꯔꯨꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯕꯛ ꯆꯠꯁꯦ ꯊꯕꯛ ꯑꯃ ꯀ꯭ꯂꯥꯁꯇꯤ ꯇꯣꯛꯑꯦ ꯄꯨꯡ 9ꯗ ꯂꯧꯕ ꯂꯥꯛꯇꯣꯏꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅ꯭ꯌꯨꯇꯟꯒꯤ ꯃꯃꯥꯅ ꯃꯄꯥꯟꯁꯨ ꯊꯣꯛꯍꯟꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯀꯥ ꯃꯅꯨꯡꯗ ꯂꯩ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯃꯟꯗꯅ ꯀꯩꯝꯇ ꯆꯪꯗ꯭ꯔꯦ ꯄꯤꯛꯇ꯭ꯔꯨꯒꯤ ꯋꯥꯈꯜꯗ ꯃꯥꯒꯤ ꯃꯪꯕꯤꯅ ꯃꯤ ꯎꯗꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯤ ꯁꯣꯝꯗꯅ ꯄꯤꯛꯇ꯭ꯔꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗ ꯂꯣꯏꯔꯦ ꯅ꯭ꯌꯨꯇꯟꯅ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯕꯁꯦ ꯉꯔꯥꯡ ꯐꯣꯟ ꯇꯧꯔꯛꯇꯦ ꯉꯁꯤꯁꯨ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ ꯌꯥꯝꯕꯨꯡꯁꯦ ꯑꯩ ꯅꯨꯡꯁꯤꯗ꯭ꯔ ꯃꯥꯜꯂꯦꯗ ꯑꯉꯥꯡ ꯂꯣꯏꯁꯤꯜꯂꯕꯣ ꯗꯗꯥ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯑꯒꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯃꯥꯒꯤ ꯆꯠꯄꯗ ꯌꯥꯝ ꯀꯦꯃꯧꯗꯅ ꯆꯠꯂꯤ ꯑꯩꯒꯤ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯔꯒꯅ ꯑꯃꯟ ꯑꯀꯥꯏ ꯈꯣꯝꯃꯒ ꯂꯥꯛꯏ ꯄꯤꯛꯇ꯭ꯔꯨ ꯀꯟꯅ ꯍꯥꯏꯔꯛꯏ ꯏꯅ ꯀꯥꯕꯅꯦ ꯌꯥꯝ ꯉꯥꯡꯅꯨ ꯇꯥꯅꯤꯡꯗꯦꯀꯣ ꯀꯩ ꯑꯃꯨꯛ ꯍꯥꯏꯔꯛꯑꯕ ꯇꯥꯅꯤꯡꯗ꯭ꯔꯣ ꯑꯩ ꯄꯤꯛꯇ꯭ꯔꯨ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯃꯁꯥꯗꯣ ꯕꯤꯠꯇꯤ ꯂꯩꯇꯦ ꯁꯨꯛꯂꯩ ꯂꯩꯇ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯊꯦꯝꯕꯤꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯊꯣꯡꯒꯥꯜꯗ ꯂꯩꯔꯒ ꯍꯣꯔꯟ ꯄꯤꯔꯛꯏ ꯄꯤꯛꯇ꯭ꯔꯨ ꯍꯣꯏ ꯊꯣꯛꯂꯛꯇꯕꯗꯩ ꯊꯦꯝꯕꯤ ꯒꯥꯔꯤꯗꯣ ꯈꯥꯝꯃꯝꯂꯒ ꯃꯅꯨꯡ ꯆꯪꯉꯛꯏ ꯑꯗꯨꯒ ꯂꯩꯔꯤꯕ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯦꯡꯂꯛꯏ ꯇꯥꯟꯖꯥꯗꯨꯗ ꯍꯦꯟꯔꯤ ꯏꯃꯨꯡꯗꯩ ꯆꯦꯟꯊꯣꯔꯛꯏ ꯊꯦꯝꯕꯤ ꯆꯪꯂꯝꯕ ꯎꯕꯗ ꯏꯀꯥꯏꯅ ꯅꯪꯁꯨꯕ ꯃꯅꯨꯡꯗ ꯍꯦꯛꯇ ꯆꯪꯉꯛꯏ ꯀꯩꯗꯧꯔꯒꯦ ꯃꯅꯨꯡ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯍꯦꯟꯔꯤ ꯃꯀꯣꯛ ꯍꯣꯠꯂꯒ ꯑꯗꯨꯏꯅꯗꯤ ꯏꯀꯥꯏꯖꯩ ꯏꯁ ꯑꯩꯉꯣꯟꯗꯕꯣ ꯇꯥꯅꯤꯡꯗꯦ ꯋꯥꯊꯤ ꯇꯧꯅꯨ ꯄꯤꯛꯇ꯭ꯔꯨ ꯄ꯭ꯔꯞ ꯊꯣꯔꯛꯑꯒ
ꯑꯌꯥ ꯆꯦ ꯊꯦꯝꯕꯤ ꯂꯣꯏꯗꯧꯔꯦ ꯉꯥꯏꯔꯝꯃꯨꯀꯣ ꯑꯁꯨꯝꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯊꯣꯔꯛꯏ ꯁꯨꯝ ꯂꯥꯛꯇꯨꯅ ꯁꯂꯟ ꯑꯃꯒꯤ ꯃꯄꯥꯗ ꯈꯥꯝꯃꯤ ꯍꯦꯟꯔꯤ ꯁꯨꯛꯂꯒ ꯀꯩꯅꯣ ꯁꯝ ꯀꯛꯀꯦ ꯍꯥꯏꯔꯣ ꯑꯩ ꯄꯥꯝꯗꯦꯀꯣ ꯁꯝ ꯁꯥꯡꯍꯟꯕ ꯀꯩꯗꯧꯒꯦ ꯁꯨꯝ ꯊꯦꯝꯕꯤꯅ ꯂꯩꯔꯝꯃꯣ ꯅꯪꯗꯤ ꯁꯤꯗ ꯄꯤꯛꯇ꯭ꯔꯣ ꯂꯥꯛꯑꯣ ꯃꯣꯏꯁꯨ ꯆꯪꯅꯕ ꯇꯧꯔꯤꯉꯩ ꯇꯥꯜꯂꯛꯇꯨꯗ ꯍꯦꯟꯔꯤꯅ ꯀꯧꯔꯛꯏ ꯊꯣꯏ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯑꯃꯨꯛꯇꯗ ꯊꯦꯝꯕꯤꯁꯨ ꯄꯤꯛꯇ꯭ꯔꯨꯁꯨ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯛꯏ ꯇꯥꯏꯌꯦ ꯑꯃꯨꯛ ꯑꯅꯤꯗꯣ ꯌꯦꯡꯅꯩ ꯑꯗꯨꯒ ꯅꯣꯛꯂꯛꯏ ꯍꯦꯟꯔꯤꯗꯤ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯈ꯭ꯔꯒ ꯄ꯭ꯔꯚꯞ ꯊꯣꯛꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨꯅ ꯏꯁ ꯊꯣꯏ ꯀꯥꯏ ꯍꯥꯏꯌꯦ ꯊꯦꯝꯕꯤ ꯅꯣꯛꯂꯒ ꯑꯉꯥꯡ ꯅꯪ ꯋꯥꯔꯤ ꯁꯥꯗꯧ ꯌꯥꯝ ꯂꯩꯀꯣ ꯀꯩ ꯋꯥꯔꯤ ꯀꯣꯟꯅ ꯍꯥꯏꯒꯦ ꯑꯁꯨꯝꯅ ꯃꯣꯏꯁꯨ ꯃꯃꯥꯏꯀꯥꯗꯣ ꯐꯦꯁꯦꯜ ꯇꯧꯊꯣꯛꯑꯒ ꯃꯁꯝꯒꯗꯣ ꯂꯣꯏꯅ ꯇꯤꯡꯊꯣꯛꯑꯒ ꯁ꯭ꯄꯥ ꯇꯧꯊꯣꯛꯏ ꯄꯤꯛꯇ꯭ꯔꯨꯗꯤ ꯃꯁꯝꯗꯣ ꯌꯥꯝ ꯍꯦꯟꯅ ꯂꯦꯡꯖꯨꯝꯗ ꯀꯛꯊꯠꯂꯤ ꯑꯗꯨꯕꯨ ꯊꯦꯝꯕꯤꯗꯤ ꯃꯁꯝꯗꯣ ꯁꯥꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯩ ꯍꯥꯟꯅꯗꯩꯗꯤ ꯄꯥꯛꯅ ꯈꯪꯗꯦ ꯇꯤꯡꯊꯣꯛꯄꯗꯩ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯡꯗꯣꯛꯈ꯭ꯔꯒ ꯃꯈ꯭ꯋꯥꯡ ꯃꯥꯏꯗ ꯀꯛꯏ ꯊꯦꯝꯕꯤꯗꯤ ꯅꯍꯥꯟꯈꯩ ꯃꯁꯝꯗꯨꯅ ꯃꯥꯡꯍꯜꯂꯝꯕ ꯁꯛ ꯑꯃꯗꯤ ꯐꯤꯕꯝ ꯉꯁꯤꯗꯤ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ ꯄꯤꯛꯇ꯭ꯔꯨꯅꯒ ꯍꯦꯟꯕꯖꯥꯠ ꯅꯠꯇꯦ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯒꯨꯟꯇꯅ ꯂꯩꯇꯦꯡꯂꯕ ꯁꯛꯐꯝꯅꯤ ꯃꯄꯥꯜꯗꯅ ꯍꯦꯟꯔꯤ ꯐꯣꯟ ꯌꯦꯡꯅ ꯑꯃꯨꯛꯁꯨ ꯊꯦꯝꯕꯤ ꯈꯣꯏ ꯊꯣꯛꯂꯛꯄ꯭ꯔꯥ ꯌꯦꯡꯂꯤ ꯃꯥꯗꯤ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ ꯉꯥꯏꯕꯗ ꯇꯥꯜꯂꯛꯇꯨꯗ ꯊꯦꯝꯕꯤ ꯈꯣꯏꯁꯨ ꯊꯣꯔꯛꯏ ꯑꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯃꯃꯤꯠ ꯀꯨꯞꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯂꯛꯂꯤ ꯃꯆꯤꯟꯗꯁꯨ ꯊꯦꯝꯕꯤꯒꯤ ꯐꯖꯕꯗꯣ ꯁꯣꯜꯂꯛꯂꯤ ꯑꯩꯅ ꯎꯔꯤꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯅꯦ ꯑꯁ ꯀꯩ ꯈꯨꯐꯖꯅꯣ ꯁꯤꯗꯤ ꯃꯥꯅ ꯁꯣꯜꯂꯤꯕꯗꯨ ꯇꯥꯕꯗ ꯊꯦꯝꯕꯤ ꯏꯀꯥꯏꯅ ꯂꯧꯊꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯤ ꯅꯥꯀꯟꯗ ꯄꯤꯛꯇ꯭ꯔꯨ ꯄꯩꯔꯒ ꯆꯠꯃꯤꯟꯅꯕ ꯃꯤꯒꯤꯗꯤ ꯈꯔ ꯈꯟꯕꯗꯤ ꯐꯕꯅꯤꯀꯣ ꯍꯦꯟꯔꯤ ꯒ꯭ꯌꯥꯟ ꯇꯥꯗ ꯊꯣꯏ ꯄꯤꯛꯇ꯭ꯔꯨ ꯁꯨꯛꯂꯒ ꯉꯥꯏꯈꯣ ꯅꯪꯒꯤ ꯊꯣꯏꯗꯣ ꯊꯣꯏꯕꯤꯔꯥ ꯊꯣꯏꯕ꯭ꯔꯥ ꯑꯃ ꯀꯧ ꯃꯥꯟꯅꯕꯁꯦ ꯀꯅꯥ ꯈꯪꯅꯤ ꯑꯩꯉꯣꯟꯗ ꯑꯉꯥꯡꯁꯨ ꯀꯧꯏ ꯊꯣꯏꯁꯨ ꯀꯧꯏ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯆꯥꯛ ꯊꯣꯡꯗꯅ ꯂꯩꯔꯦꯅ ꯈꯜꯂꯣ ꯅꯣꯏꯅ ꯊꯣꯏ ꯑꯃꯨꯛ ꯀꯧꯔꯛꯀꯅꯤ ꯑꯩꯅ ꯈꯨꯝꯅꯤ ꯑꯗꯩꯗꯤ ꯁꯠ ꯔꯣꯃꯥꯟꯁ ꯇꯧꯒꯦ ꯈꯜꯂꯛꯑꯣ ꯏꯆꯣꯞ ꯆꯣꯞꯄꯣꯏꯗ꯭ꯔꯣ ꯍꯦꯟꯔꯤꯅ ꯍꯩꯄꯥꯗꯤ ꯆꯩ ꯂꯥꯛꯅꯤ ꯅꯪ ꯌꯥꯝ ꯍꯩꯅꯨꯀꯣ ꯍꯩꯅꯨ ꯑꯣꯟꯕ꯭ꯔꯕꯨ ꯏꯆꯦ ꯁꯥꯔꯛꯁꯅꯨ ꯑꯣ ꯑꯩꯅ ꯏꯆꯦ ꯁꯥꯔꯝꯕꯩꯅꯦ ꯅꯪꯅ ꯁꯤꯗ ꯂꯦꯞꯄ ꯉꯝꯖꯔꯤꯁꯦ ꯆꯨꯝꯗ꯭ꯔꯣ ꯍꯦꯟꯔꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯅꯥꯗꯣ ꯂꯩꯗꯣꯏ ꯇꯧꯔꯛꯏ ꯄꯤꯛꯇ꯭ꯔꯨ ꯊꯦꯝꯕꯤꯒꯤ ꯃꯔꯨꯝꯗ ꯐꯠ ꯂꯩꯁꯤꯜꯂꯒ ꯂꯨꯝꯂꯒ ꯂꯣꯠꯂꯤ ꯃꯦ ꯐꯨꯕꯁꯨ ꯉꯝꯃꯣꯏꯗꯕꯗ ꯑꯁꯨꯝꯅ ꯃꯣꯏꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯇꯦꯛ ꯈꯔ ꯊꯣꯔꯛꯂꯒ ꯊꯦꯝꯕꯤꯒꯤ ꯒꯥꯔꯤ ꯈꯥꯝꯃꯒ ꯑꯩꯗꯤ ꯐꯣꯟ ꯀꯧꯔꯝꯃꯤ ꯉꯥꯛ ꯂꯩꯔꯝꯃꯨꯀꯣ ꯒꯥꯔꯤꯁꯦ ꯁꯤꯗ ꯁꯨꯝ ꯊꯝꯂꯝꯃꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯦꯝꯕꯤꯗꯣ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯐꯣꯟ ꯂꯧꯕ ꯂꯥꯛꯏ ꯃꯥꯅ ꯐꯣꯟ ꯂꯧꯊꯣꯛꯎꯔꯒ ꯊꯣꯔꯛꯄꯗ ꯅꯥꯀꯟꯗꯤ ꯄ꯭ꯔꯤꯇꯤꯒꯤ ꯃꯕꯨꯡꯅ ꯋꯥꯎ ꯀꯩꯅꯦꯒꯦ ꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯁꯨꯝꯕ ꯅꯨꯄꯤ ꯂꯩꯕ꯭ꯔꯣ ꯑꯃꯅ ꯈꯨꯐꯖꯗꯣ ꯃꯩꯇꯩ ꯅꯨꯄꯤ ꯑꯁꯦꯡꯕ ꯌꯥꯝ ꯃꯥꯜꯂꯦ ꯏꯆꯝ ꯆꯝꯈꯩ ꯐꯅꯦꯛꯁꯤꯒ ꯄ꯭ꯔꯤꯇꯤꯒꯤ ꯃꯕꯨꯡ ꯑꯗꯣ ꯊꯦꯝꯕꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯁꯣꯝꯕꯣ ꯊꯦꯝꯕꯤ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯂꯩꯊꯣꯛꯑꯒ ꯑꯃꯨꯛ ꯆꯠꯂꯤ ꯄ꯭ꯔꯤꯇꯤꯒꯤ ꯃꯕꯨꯡ ꯃꯥꯡꯗ ꯊꯠꯂꯒ ꯌꯥꯝ ꯄꯣꯡꯕꯩ ꯋꯥꯔꯣ ꯅꯪꯁꯦ ꯊꯦꯝꯕꯤꯅ ꯂꯝꯕꯤꯗ ꯆꯠꯄ ꯅꯆꯜ ꯅꯆꯦꯁꯤꯡꯗ ꯑꯗꯨꯝꯅ ꯈꯛ ꯇꯧꯒꯅꯣ ꯅꯪꯒꯤꯁꯨ ꯅꯆꯜ ꯅꯆꯦ ꯂꯩꯇ꯭ꯔꯣ ꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯚꯞ ꯆꯠꯂꯤ ꯍꯦꯟꯔꯤꯒꯤ ꯃꯅꯥꯛꯇ ꯍꯦꯟꯔꯤ ꯊꯦꯝꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯅꯥꯀꯟꯗ ꯆꯤꯡꯁꯤꯜꯂꯤ ꯐꯖꯕ ꯎꯕꯗ ꯉꯥꯎꯗꯕ ꯀꯅꯥꯝ ꯂꯩꯇꯕꯅꯤ ꯊꯦꯝꯕꯤꯅ ꯌꯥꯔꯦ ꯁꯣꯝꯗ ꯑꯉꯥꯡꯗꯣ ꯃꯇꯣꯝ ꯊꯝꯂꯝꯃꯦ ꯅꯪꯁꯨ ꯅꯪ ꯌꯥꯝ ꯆꯠꯅꯤꯡꯕ꯭ꯔꯣ ꯑꯉꯥꯡ ꯃꯃꯥꯡꯗꯗꯤ ꯅꯪꯁꯦ ꯄꯦꯟꯅ ꯌꯦꯡꯕꯁꯨ ꯉꯝꯗꯦ ꯑꯝꯇ ꯐꯖꯅ ꯌꯦꯡꯖꯒꯦꯕ ꯊꯦꯝꯕꯤ ꯏꯟꯊꯣꯛꯑꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯩ ꯁꯥꯎꯔꯛꯎꯔꯥ ꯁꯥꯎꯅꯦ ꯏꯅꯨꯡ ꯍꯦ ꯅꯨꯡꯁꯤꯈꯩ ꯉꯁꯤꯅꯦ ꯅꯪ ꯁꯣꯏꯔꯣꯏꯀꯣ ꯊꯦꯝꯕꯤ ꯁꯨꯛꯂꯒ ꯗꯥ ꯍꯥꯎꯅꯦ ꯌꯥꯝ ꯍꯧꯖꯅꯨꯀꯣ ꯑꯩ ꯁꯥꯎꯔꯛꯆꯅꯤ ꯑꯩꯅ ꯍꯧꯗ꯭ꯔꯗꯤ ꯅꯪꯅ ꯍꯧꯒꯦ ꯍꯥꯏꯔꯕ ꯀꯔꯣꯝꯗꯩꯅꯣ ꯈꯪꯍꯧꯗꯦ ꯋꯥ ꯍꯨꯔꯥꯟꯕ ꯐꯥꯔꯦꯗꯅ ꯉꯁꯤꯗꯤ ꯍꯦꯟꯔꯤꯁꯨ ꯂꯩꯊꯣꯛꯑ ꯄꯥꯈꯠꯅ ꯕꯣꯁ ꯄ꯭ꯔꯤꯇꯤꯒꯤ ꯃꯕꯨꯡꯗꯨ ꯆꯪꯁꯤꯜꯂꯛꯑꯒ ꯀꯔꯦꯝ ꯀꯊꯥꯏꯅꯅ ꯁꯤꯌꯥ ꯌꯥꯝ ꯅꯥꯟꯕ ꯀꯥꯁꯨ ꯁꯥꯔꯤ ꯁꯦꯟꯗꯜ ꯑꯃ ꯈꯣꯡꯎꯞ ꯑꯃ ꯐꯥꯎ ꯂꯩ ꯉꯝꯗꯕ ꯅꯪꯅꯁꯨ ꯍꯦꯟꯔꯤ ꯊꯦꯝꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯨ ꯐꯥꯎ ꯍꯪꯒꯠꯄ ꯉꯝꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯨꯛꯊꯔ ꯂꯩ ꯄ꯭ꯔꯤꯇꯤꯒꯤ ꯃꯕꯨꯡ ꯃꯈꯥ ꯇꯥꯔꯛꯏ ꯑꯣꯏ ꯁꯥꯗꯨ ꯁꯥꯔꯅꯨꯀꯣ ꯌꯦꯡꯅꯤꯡꯗꯦ ꯏꯈꯣꯡ ꯀꯣꯜꯂꯒ ꯂꯨꯄꯥ 10 ꯅꯤꯔꯝꯕ ꯅꯪꯅ ꯍꯧꯖꯤꯛꯐꯥꯎ ꯑꯐꯥꯎ ꯁꯥꯗꯅ ꯊꯦꯝꯕꯤ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩꯈꯣꯏ ꯑꯁ꯭ꯋꯥꯏꯗ ꯂꯥꯞꯅ ꯂꯩꯕꯤꯌꯨ ꯁꯤ ꯍꯥꯏꯔꯒ ꯍꯦꯟꯔꯤꯒꯤ ꯃꯈꯨꯠ ꯆꯤꯡꯉꯒ ꯄꯨꯏ ꯄ꯭ꯔꯤꯇꯤꯒꯤ ꯃꯕꯨꯡꯗꯨꯅ ꯑꯣꯏ ꯍꯨꯔꯥꯟꯕ ꯑꯩ ꯄꯩꯁꯥꯗꯣ ꯄꯤꯔꯝꯃꯨ ꯅꯠꯇ꯭ꯔꯗꯤ ꯅꯊ꯭ꯋꯥꯏꯗ ꯂꯧꯔ ꯈꯪꯉꯨ
เฮนรี่ตับนะบอสเห็นไปซาเล่าเดอิสากีไปซาฟังความทกปดูตันนี่เล่ารีบปริติมาบุงนั่นเกมตายเดนะมาทบักตัวตะเกาหลีตัวกับมากินงไม่สัตว์กันนั่นมีนังสิกิรอเฮนรี่ลงไงทารกะเจน่าขังนั่นเลยเทมีเจนสิลจิงคัลลีบอสปริติมาบุงนั่นพุยเทมีสุฟันกันนั่นเล่าซะบันนี่บุกนาสุตาบิเดมีพัฒน์ไม่ยามนักกุศิลกันเลยระบันนี่นะปิกทรูสุขระดิตาระดูนะเจนสิลเดด้าปริติมาบุงนั่นปิกทรูมันนักจังสิลกะโอ้ยปิกทรูว่าให้ปะกันนังบัษนัดเตมาไม่ดูดักกินเทนซิลลีสาวคราบดีปิกทรูโซลักนับฟาดมังงำดับอ่างนี่เทมบีสาวนี่นะกับดีตอระกะนั่งกินไปสักแค่นอปริติมาบุง20 กินี่มาในวันเดียวราลิเซเทมบีตาบังงำจัดนะกันนั่นลอรีกี่หัวอันไปให้บอกว่าให้ดอกมุฮันนับปลักกันเนาะไอ้ตาบังงำใจเฮนรี่สวนสิลักกะใครนบอสไอ้นักไก่เดือดร้อนเลยมาดูไอ้เล่าดีปริติมาบุงนังหาตัวอุระบะนังไอ้สักนานอขังนี่ขังบระปิกจูไม่อาจิกเลยกะนัดทิกตะก้าวนี่นังไอ้กี่บุงบูมังหันนับสิลามิดอฮะเสียหายกันนังหัวจานเตะทกลับนักเกาหลีมาดูตัวฟมจานนั่นหัวตัวบัดกี้มากบตัวนังเดสิลักกะอีงักตั้งไงดิมากิมีขราปิกจูมันอาเจสิเลยตาลักตัวตะกระโดดในนกขังเดอายังบุเล่ดมาไปแค่ขามกะทงสิเลยปิกจูกิมังจะจับเดปีปิกจูงักงะยังบัวไม่อัมดงนี่เนี่ยรักลีเปตรีมาบุงกิมีสิ่งดุโซหันนำมาสักครั้งบันินะเขาตักสานมันนิ่งหันเลยสันนี่ยังกะนักกุมทารากะโอ้ยบิลเลนซิงฮีโร่ละเฮ้นปามันนะบอสไอ้คุยจัดเราสิละเปตรีมาบุงนะง่ายคุยตัวกี้สีให้เราก่อนทรกปดามากิมีสิ่งตัวมัดตะเลยนั่นเลยสันนี่บังกักตุกเพลรับตัวรากะมากิพริดเขามากิพิเขาหัวมือตัวรากะนังเดปริติมาบุงไม่ยากจิกเลยกะวันเดย์สันนี่นกเลยกะ number 2ตรงนี้ปริติมาบุงนึกมาตั้งสาเด็กขันน่ะมากิสาวนิ่งบุ้มน่ะมาพูดนั่นกี้สันนี่เฮนรี่บุงอักปีระกะแค่ยามโซเกมาสิกิมินนายมาจ้าเซปริติมาบุงนี่เฮนรี่ขังเงี้ยให้บกิมาตาโกมังงักนมเลยเทมบีงักนะกะเรียปริติมาบุงขังนี่มาอสุพัตตบะปุ่มน้ำมักเสมาเนทอันมังงักตัวนี้